Miyeng tabiriba kudimakpu adongi maruk kamesor mangangna ikukna kurumjari amade taramna uksari. PK channel pothaminasi khangminasi channel asina tangkak naina sandoksariba Yumbalon lamjinggi tangkakta mamangda ahanba tangkaktagina kunsuba tangkak fawbda tongan ba topic kaya loinana miyamda kudul tamjakre. Madugi matung tarakpada amuk live stream dasu miyamga interaction tongnaduna kana haraba topic kaya ama thamjakraba manungda live stream da thamjakhiba topic ama miyamna amuk hana igit Yumbalon lamjing series asida amukdang hapiro haiduna thamirakpagi matung ina Chafu Uyan Khabei Chegap haibagi topic ado miyamda amuka ngasi kudol tamjage ngasigi Yumbalon lamjinggi kunmathoi suba tangkak asida kudol tamjage Chafu Uyan Khabei Chegap na kari miyamda kari full piri haibado miyam kudol tamjage aikoina khangle madudi Chafu Uyan Khabei Chegap haina thibasi aikoina nupa amadi nupigi Yumbalon gi manungsanna yubalaba matamda nupagi mapok numit amadi nupigi mapok numit asida yenglaga aikoina thigadabani khudamoina nupagi mapok numit asina aikoina Sunday oren lawrase habidi numajing oren lawrase adu oiba taragadi nupigi mapok numit asina yubjakese oire hana lawraba adu oiba taragadi khoni yengse nupagi mapok numit sidi aikoina thiduine Chafu Uyan Khabei Chegap haina thiduine ba habidi Chafu sina Sunday du nupagi mapok numit koi Sunday ne hana lawkhibani ko Sunday Monday Tuesday Wednesday nomajing ni thokabal ebo ku yum chagesa asumna taganeba adu tagadi tare si khoina nupagina Chafu haina hukibne Chafu ga tarebse nupigi sina Chafu Uyan Khabei Chegap Chafu ga Chegap ka tabane masi yamna phai hani ko lawduineba adu ko madana khudamoine khone example amag lawrase khudamoina Chafu ga taraba asi yamna phadre karamna habdi mapuk numit manabasi Chafu ga taba haina khone lawguneba natragana adu natragana ku Chegap ki matungda amuhna khone thirakpa khudamoina nomajing ningthokabal ebo ko yum chakesa sogon sen hani khone thiseba sogon sel haina ko nomajing ni thirak matamda nupagi mapuk numise nomajing oraba nupigi mapuk numina sogon sen oraba adu di Chafu ngak thamineba masi yam phataba mu oiganeba karamna phataba oigane he matamda yengsi koi nomajing ningthokabal ebo ko yum chakesa sogon sel haibaneba sogon sel vote leba matam sida mapung oine khoni yengdursi Chafu Uyan Khabei Chegap hairaba matungda amuk sogon sel se dekoina tadusi Chafu amu horoktuineba Chafu Uyan Khabei Chegap Chafu Uyan Khabei Chegap haina adamak thirakadaba haitari ko madugi matamda dekoina yengdursi Chafu ngakta taraba taragadi magi fall se ihan hanbaki mapok numit oiraba that means ikoina nomajinga ngakta oiraba adu oiba taragadi anisi Chafu ngakta tai anisi Chafu ngakta taba matamda yam karigumba rasi su paknaram daba taragadi makoi anigi manungda amadi mapunsi tiengani habasima thamjageba then somda amukso nomajinga sogol sel ga taba taragaso Chafu ngakta tabani siso damak rasi da mukka paknaram daba taragadi soitana maki mapunsi tien amadi leiganeba aduna aikoina mangjongna Yumbalon lambi da khongda dringi matamda aikoina mapuk namisi paknadabra habasi yenghobasi tangai phade habasima thamjage ngasi karigi damakta hariba topic asi mamangda ina live stream da thamjakhro matungda amona thamjaribano haib taragadi aina live stream da thamkiba matamda tongan wahang kya ma lakiba wahang sing aduna ngasi mayamna miyeng tabiba matamda aina haigadaba kya asi mapung phabu ngamkidaba aduna mayamna amuktang repeat tobiro haibadugi manungchana ngasigi kunmathoi suba Yumbalon lamjinggi tangka asida miyamda kudol tamjabane amuk yengsi koi makhata na amuk yengsi khudamoina amuk nomajing khakki takene haibu wanate any mapuk numit si nupagi mapuk numit sidagi yenga igon nupagi mapuk numit sina leba kokpo oiraga so nupigi mapuk numit karamano haibsi koni yengdune nupagi mapuk numit leba kokpo oiren kalase nupigi mapuk so leba kokpo oiraba animak Chafu ngakta tagani afabo ite samane false then khudamoina amuk yengse Chafu Uyan Khabei Chegap amuka Chafu lakne leba kokpo di yengsi nupagi mapuk numit si leba kokpo ne lawraseba adu abta leba kokpo yumchakisa sonse irai thangja haina laktuine manga sobusida yengse leba kokpo yumchakisa sonse irai thangja haina laktuine Chafu Uyan Khabei Chegap Chafu amukana Chafu tai asumna aikoina Chafu ga tabasi afabo oide haduna aina mamangda yam toina thamjakhiba mayamsu yam toina hangbirakhe wangsingdugi manungda ngasi pakhum masi mayek sengamuk myangasigi tangkak asida mayam khudol tamjageba ani subada
Chafu lere Chafu ga taba lere matang Chafu ga iwan ga karam na tagane Chafu ga iwan ga taba fall sina kari lei habasi mo miyam da kudal tamjage khudam moina ikoina Chafu ga iwan ga habasi ngasai nupa gi mapuk namisi nithau ka baina lawreseba nupi gi mapuk namisina leba ku ku oraba adu nithau ka ba leba ku pa haina thiduni Monday Tuesday haina thiduni adu tagidi nupa gi mapuk namisina Monday oibinina nupi gi mapuk namisina Tuesday oibinina Chafu iwan haina koina thiduni Chafu iwan si yam paknabo oi yam nuksinagani kariguma kanda masi yam nuksinana leiba den adui mathakta amana hairagadi lore kaina khanbagi matam am leigane adubo ayamana asumna thangnanaga leibase nupina ngamningbagi nupina su khara ngamningbagi wakhan namde dumuk leigani adubo ko yam nuksinana leibagi waklo namde dum leigani karigumba rasi paknaram da taragadi masi so nuksinaba taraga so angam tanabagi khare dumuk leigani matang asida in thamjaningba amana khudam oine khoina nithokaba se nupagi mapok namit oire nithokaba lebo ko yumchig sonsen irai thangja haina la ase thangjaga nithokaba yengse nithokaba lebo ko yumchig solsel irai thangja haina yengduineba nithokaba se nupai mapok namine nupigi na thangjene haina lawrase khudam oina khoina nithokaba di thi bhorani Chafu iwan Khabei Chegap Chafu iwan haina asisu iwan ngakta tae adu targade asisu samane Chafu magi fall se Chafu gi iwal ga tabagi fall ga afabu oibagi fall ga dum leigini sinena thamjaninge di matangda amuk thamjage Khabei ga Chafu ga Khabei ga tabagi fall kari lei miyamna yam toina hangbirakba wahang asi agi live stream da so kwaidi hangbirakhiba wahang chingni adubo mayamna muktang hena pungning changna yengbire har kanda masi hena khangbi bagi tanja du lominasi haidan thamjage karigumba Chafu ga Khabei ga taraba masidi yam fattaba mawai nungdi yam nungsinagani adubo karigumba maram kharadagi saunarappa nungsinadaba kharade dum leigani imungduda masima thamjage khudam oina nupagi mapuk namit ama lawjarage koi koi ejum torse nupagi mapuk namise nithokaba ne na dum torse koi khudam oina nupigi mapuk namina nithokaba leboku yumjage se oidoineba yumjage se Wednesday Monday go Wednesday ga adu etaragadi koina nupagi mapuk namit Monday ne nupigi Wednesday ne kari tai yengse amta Chafu iwan Khabei Monday Tuesday Wednesday Chafu iwan Khabei haina summan tari Chafu iwan Khabei taba matam sida Chafu ga Khabei ga taba se yam nungsinadaba kariguma ganda chaunarakpa matam yam toina lakane habise thamjage khudam oina ekoina leiminari matam dem nungsinagani kariguma hiram khadagi imung manung surrounding dagi kangde kai khande nungsinadabagi maram amde thasabu watpagi matam amde soidana lakane habise thamjage matam duda hana nungsinarama kya do kai khibu yabagi lambi khrade dum leigani habise thamjage aroibada Chafu iwan Khabei Chegap Chafu ga Chegap ka taba masi thamjage karigumba ikhona nomajingi mapok numisina nupa oraba nupigi mapok numisina yumse kaise oraba nomajing nithokaba lebakokba yumse kaise samai laktoine adu targadi Chafu iwal Khabei Chegap haina koina thiduine Chegap Chafu ga Chegap ka taba su yam nuksinagani khwaidagi faribase Chafu ga iwal ga taba amadi Chafu ga Chegap ka taba masi yamna fai habase mathamjageba loinana amuksu makhatana fattaba fall am oiragana Chafu ga taba amadi Chafu ga Chegap ga taba haiba singasi ngakpigani Chafu ga Khabei ga taba masi yamna fattaba oi habase thamjage amukhana miyamna thamjage Chafu ga taba fattaba amadi Chafu ga Khabei ga taba masi fattaba oi afabadana Chafu ga iwal ga taba amadi Chafu ga Chegap ga taba masi yamna afaba oi habase thamjare har kanda miyamna mapung oina inkhala'iba nahasing pakhang leisabisingna tungi punsi ama semnabagi damakta akoina Yumbalon lamjing asi miyeng tabiri har kanda matam sangna leminagadriba punsi supa leminagadribasi akoina afaba khalawbada adumak bukmen pawminare harga gyan taminar kanda afabana karino fatabana karino habasi mapung phana yengminare har kanda sojanabaki isa gi tungi lambida afabu oibu oigani habasi Yumbalon lamjingi achet pathajaba amani wafam khrasi galoinana ngasigi damakta oinadi PK channel na paring naina sandokjaba Yumbalon lamjingi kunmathoi suba tangkak matang saida losinjarage
ꯃꯤꯌꯥꯝꯅ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯊꯪꯒꯤ 22 ꯁꯨꯕ ꯇꯥꯡꯀꯛꯇ ꯑꯅꯧꯕ ꯏꯅꯧꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯔꯒꯗꯕ ꯇꯣꯄꯤꯛ ꯑꯃ ꯁꯣꯏꯗꯅꯕꯒꯤ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯃꯊꯪꯒꯤ ꯇꯣꯄꯤꯛꯀꯤꯗꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯁꯤ